mayam ngasigi video se cream bowl sembagine. Cream bowl se akoina adum angang oiringaidagi kaubadadi kingbon adum hai, adum hajiksu adum kingbon adum hai, adum si sembagi video share tawrao hairakpa yawe marakta haipatang yengbiyo. Sangom lumbu lumbu saba khara laure sida cup tangkhai amani aduga chini chamas mari hape aina sida, aduga yeast chamas amaga sise haipatang mix tawbiraga makhada chini yaugibado khara thuna tumnaba khara sumaina naire aina. Si makhung khumjalaga minute 10 muktang thambirase. Si minute 10 muk phare ko aise si side amda thambiro. Aduga sida maida se tengkot macha ani laure 200 gram gumbagi. Aduga ngasagi akoina yeast ka sangom ga chini ga thitlaga thamgibado sida hapchanbirase. Si haipatang hana mix tawsanbiro khudna, koigi yam totpadona dum totpirase. Aduga ghee khabai macha ani gumba amadangka do ising kitang hapaga totpirase sise fazana munna totpiro. Koigi tan totpagi maina dum kitang napti nappe maida ngata oirabanina potse. Do si totpa loirakanda makhung khumjalaga si chu pungmuk kaimuk haipatang thambigani. Khutta katang yam napbangrena thau katang haidi thau dinate ghee se katang hape, ghee melt tawhallaga thambane. Minute 10 muk kaimuk adum naibiyo sise khutna fazana. Sumaina haipatang tasanbirase. Bowl gi type ta sembiraga aduga makhung khumjalaga thambirase. Aina sida plastic paper oina laure sumaina tawra khumjalle. Si pung ama muk kaimuk leire aina lauthoe sise haipatang sisu si lauthokandari yam kuina naibirano. Minute 3-5 dagi hena naibirano sidadi. Aduga magi bowl macha macha sembirase. Yamna chawhalaroise haidi tawba kanda manungdo fazana munnaba, natragadi yam chawragadi manungdo amta mullu yaroina. Khitang piktak tawra sembirase. Sai sembirase ko. Aduga sida maida katang hapse makhada plate ama laubiraga aduga koina bowl taraga thamgibado sida sumaina thambirase. Aduga taisu dum pikna dum tabirase bowl yam chawhanbiganu. Sain tawraga loin semaga tawba yarani sise. Aduga tawramdai haipatang khutna sumaina namdhabiyo. Ngasagi bowl do amakha yamna tongkhat lebado mullu yaroiba pak, aduna khutna haipatang yamna kitang haidi biscuit ki shape ta haipatang haitare. Akoigi bobby biscuit hena nahawa yam thoamado adugi size ta oirani sise. Sain tawraga bowl do kitang pakthanba yawane. Do phanam kam khale ngasagi akoina bowl do ngasagi as it is kaino da hapsalagadi pura kam khalaga akoigi smiley bowl adu admaina size to oirani. Aduna ina katang namdhabido namdharasu dum kam khale fazana sise. Sise tawbada katang kuina changani ko. Minute 30 daina 30 gumba change. Manungse munjannaba haidi tawbanina. Natragadi mathak katang mullaga mayaido mulhauroiba si yarani ko. Aduga sise haipatang sumaina mayaida kakthatpirase. Akoigi cream gumba kaigumba hapningaga so dum choco syrup hapasu yare, natraga haidi condensed milk gumba te leina kitang angangna chaninggadaba kitang creamy oiba pot. Aina sida sangom chamas ani khak laure sangom powder se
ꯑꯗꯨꯒ ꯆꯤꯅꯤ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯁꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯃꯍꯤ ꯍꯥꯏꯐꯦꯠꯇꯪ ꯆꯥꯃꯁ ꯑꯅꯤꯒꯨꯝꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯁꯦ ꯑꯗꯨꯒ ꯁꯤ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯐꯖꯅ ꯃꯥꯒꯤ ꯀ꯭ꯔꯤꯝꯗꯣ ꯁꯤꯅ ꯑꯗꯨꯝ ꯁꯦꯝꯃꯁꯦ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯣꯜ ꯀꯛꯊꯠꯂꯒ ꯊꯝꯈꯤꯕꯗꯣ ꯃꯌꯥꯏꯁꯤꯗ ꯈꯤꯇꯪ ꯆꯥꯃꯁ ꯇꯪꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯍꯥꯞꯆꯤꯟꯕꯤꯔꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯟꯅꯕ ꯊꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯑꯩꯅ ꯁꯪꯒꯣꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯤꯠꯂꯒ ꯊꯝꯈꯤꯕꯗꯣ ꯀ꯭ꯔꯤꯝꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯀ꯭ꯔꯤꯝ ꯍꯥꯞꯄꯒ ꯊꯝꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤꯡꯕꯣꯟꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯨꯝꯗ ꯊꯦꯡꯛ ꯌꯨ